Nupina Nupigidamak Triple N gi Taret Suba Foundation Day Ngashi Pangthokkhre International Mothers Day Numit Khudingi Triple N gi Foundation Pangthoktuna Lakli Haina Women Activist Ketremayum Bevini Ikogi Paumi Singda Fongdorakli Magna Thoramga Mari Lenina Fongdorakibada Ladiba Nupi Khuding Magna Logi Eba Mating Pamlakpa Matamda Amadi Counseling Matau Tarakpa Matamda Triple N na Nupi Oibi Singidabak Lepli Haina Fongdorakli Loidina Ngasigi Thoramaduda Thongna Phabi Mama Oibi Nupi Singda Makoigi Matung Inna Chatpa Ngamnabagi Damak Khudo Pot Piduna Kurum Zaki Amadi Thoram Adubu Saruk Yaba Lakpa Nupi Singda Legal gi maramda nupi oibi singi haksel gi maramda chingbana haksel gi maramda chingbada expert singna machang oiba wafam kaya thamduna pauta kaya pi ki hainasu mahakna makhatarakli Triple N Nupina Nupigidamak hariba aikoigi group asigi tarelak suba mapok numit thawramni ni mapok numit se chahi khudigi oina International Mothers Day chahi amagi megi thagi ani suba nomaijini mi ta paktokuna lakchabani aduga kumse chahi asidi irang su khazitang nemtharakpana maram oiraga iramda masigi ima lup sing sigi ima khar khar koina patpon tawjaraga ima sing asibu khurumjana adudi makoina tawiramba thawna phaba thabak thoram sing kaya do adugi khudum in mangam jana nabagi damakta macha singna khurumna bagi ta jawa su habjai loina aikogi Triple N gi tarelak suba aikogi Foundation Day asida Women Police Station gi aduga nupi gita thupa crime offer se tinna bagi one stop center gi nupi gi legal rights gi matangda law gi advocate ma yauri amadi nupi gi haksal gi matangda aikogi group asta yawi member mar gi doctor na asmaina mi oi mari es to wan topics sida nupi awareness program oina aikoi machang ba wapam khaktamang ngasi gi thawro aikoi nupi sing asina yum gi manungda amadi thongal gi manungda infol nungda sadokna sen tan gi haina konra komatam da lenga ki ma gi kari kari kulong sa pili public beneficiary scheme sing sector kari tai habado madu khangna na bagi damakta aikogi resource person na pili ba ningol lebising nupi sing sing interaction na makakla ai di mo ni hena khangning ba taning ba sing so do bo na bagi damakta asini exam to na ko na pakrok